ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯨꯚꯤ ꯔꯤꯀꯦꯞ ꯃꯅꯤꯄꯨꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯕ꯭ꯔꯦꯀꯤꯡ ꯁꯔꯐꯦꯁ ꯀꯧꯏ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯌꯥꯝꯅ ꯐꯖꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯍꯨꯏ ꯑꯃ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯔꯥ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯁꯤꯡꯗꯨꯗ ꯂꯨꯞꯇꯨꯅ ꯃꯥꯅ ꯃꯃꯥꯕꯨ "ꯏꯃꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯄꯕ ꯊꯨꯅ ꯂꯥꯛꯑꯣ, ꯗꯨꯕꯥꯏ ꯏꯁꯤꯡꯗ ꯂꯨꯞꯄꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯝꯃꯤ꯫ ꯃꯥꯅ ꯀꯧꯃꯟꯕꯗꯨꯗ ꯃꯃꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡꯗꯨꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯐꯪꯉꯦ꯫ ꯑꯗꯨ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯄꯥꯟ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗꯨ ꯆꯦꯁ ꯀꯝꯄ꯭ꯔꯦꯁꯟ ꯅꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯥꯅ ꯏꯁꯤꯡꯗꯨ ꯂꯧꯊꯣꯛꯑꯒ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯏꯔꯥꯗ ꯊꯤꯅ ꯉꯥꯡꯂꯛꯑꯦ, "ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯒ ꯅꯪꯅ ꯅꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯂꯣꯏꯅꯗꯦ, ꯅꯅꯥꯎꯅꯨꯄꯤꯁꯤ ꯅꯪꯅ ꯌꯦꯡꯁꯤꯟꯗꯦ" ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯀꯟꯅ ꯆꯩꯔꯝꯃꯤ꯫ ꯏꯔꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯕ ꯉꯝꯃꯝꯗꯦ꯫ ꯑꯇꯣꯞꯄ ꯁꯤꯟꯗ ꯏꯔꯥ ꯑꯁꯤ ꯍꯧꯖꯤꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯦ꯫ ꯃꯥꯁꯤ ꯇꯨꯝꯕ ꯌꯥꯗꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯂꯛꯏꯕꯅꯤ꯫ ꯉꯁꯤ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯑꯗꯨ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯥꯗꯨꯗ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯗꯤꯞ ꯋꯥꯇꯔ ꯗꯥꯏꯚꯤꯡ ꯁꯦꯠꯅꯅꯕ ꯃꯥꯒꯤ ꯁꯨꯠꯇꯨ ꯄꯦꯛ ꯇꯧꯔꯝꯃꯤ꯫ ꯏꯔꯥ ꯑꯃꯗꯤ ꯗꯨꯕꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤ ꯗꯤꯞ ꯋꯥꯇꯔ ꯗꯥꯏꯚ ꯇꯧꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯁꯤꯁꯨ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯗꯤꯞ ꯋꯥꯇꯔ ꯗꯥꯏꯚꯔ ꯑꯃꯅꯤ꯫ ꯃꯇꯝ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯨꯕꯥ ꯃꯈꯣꯏ ꯑꯅꯤꯅ ꯗꯤꯞ ꯋꯥꯇꯔ ꯗꯥꯏꯚ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯁ꯭ꯋꯤꯃꯤꯡ ꯁꯨꯠ ꯑꯗꯨ ꯄꯦꯛ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯅꯈꯣꯏ ꯑꯅꯤ ꯏꯔꯣꯏꯕ ꯆꯠꯇꯧꯕꯔꯥ?" ꯍꯥꯏꯅ꯫ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯁꯤꯕꯨ ꯏꯔꯣꯏꯕ ꯍꯥꯏꯗꯦ, ꯗꯤꯞ ꯁ꯭ꯋꯤꯃꯤꯡ ꯗꯥꯏꯚ ꯀꯧꯏ"ꯅ ꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯀꯔꯝ ꯀꯥꯟꯗ ꯗꯥꯏꯚꯣꯔꯁ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯔꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯅꯕꯣꯛ ꯑꯃꯗꯤ ꯅꯅꯣꯝꯆꯥꯕꯨ ꯎꯅꯗꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯒꯤ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯄꯦꯛꯀꯤꯡ ꯑꯁꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯗꯨꯗꯒꯤ ꯍꯜꯂꯛꯄ ꯃꯇꯨꯡꯗ ꯅꯪ, ꯑꯩ ꯑꯃꯗꯤ ꯅꯪꯒꯤ ꯄꯄꯥ ꯑꯩꯈꯣꯏ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯒꯗꯧꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯆꯦꯟꯖ ꯇꯧꯔꯦ꯫ ꯁꯃꯨꯗ꯭ꯔ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯞ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯨꯚꯤꯒꯤ ꯁꯦꯀꯦꯟ ꯍꯤꯔꯣꯏꯟ ꯍꯥꯏꯕ ꯇꯥꯔꯦ, ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯗꯨꯕꯥ ꯑꯁꯤ ꯃꯁꯤꯗ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛꯀꯤ ꯁꯛꯐꯝ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡ, ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯁꯤ ꯎꯕꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯅꯥꯝꯇꯒꯤ ꯃꯋꯥ ꯂꯧꯗꯕꯤꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯈꯨꯍꯤꯡ ꯑꯃ ꯍꯤꯡꯉꯦ ꯍꯥꯏꯕꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯗꯤꯞ ꯋꯥꯇꯔ ꯗꯥꯏꯚ ꯇꯧꯅꯕ ꯃꯥꯒꯤ ꯁ꯭ꯋꯤꯃꯤꯡ ꯀꯣꯁꯇ꯭ꯌꯨꯝ ꯑꯗꯨ ꯁꯦꯠꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯑꯀꯤꯕ ꯀꯔꯤꯃꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔꯗ ꯖꯍꯥꯖ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯈꯥꯝꯃ ꯂꯩꯕꯗ ꯃꯈꯣꯏ ꯑꯁꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯔꯤꯗ ꯌꯥꯗ꯭ꯔꯤꯕꯅꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯆꯦꯛ ꯇꯧꯔꯒ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤ ꯗꯨꯕꯥꯅ ꯇꯧꯏ꯫ ꯃꯍꯥꯛ ꯑꯁꯤꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯦꯀꯦꯟꯗꯔꯤ ꯄ꯭ꯔꯣꯄꯦꯂꯔꯗ ꯆꯦꯛ ꯇꯧꯅꯕ ꯃꯥ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯖꯥꯂꯤꯒꯨꯝꯕ ꯍꯣꯜ ꯑꯃ ꯂꯩ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯆꯪꯗꯧꯕꯅꯤ꯫ ꯆꯪꯉꯀꯥꯟꯗ ꯁꯤꯞꯇꯨꯒꯤ ꯃꯅꯨꯡꯗꯨꯗ ꯏꯟꯖꯤꯟꯒꯤ ꯄꯥꯜꯂꯤꯕ ꯍꯨꯃꯥꯏ ꯑꯗꯨꯗ ꯃꯌꯥꯝ ꯐꯠꯇ ꯍꯥꯎꯊꯤ, ꯎꯅꯥ ꯁꯤꯡꯅꯥ ꯖꯥꯂꯤ ꯃꯌꯥꯝ ꯑꯃ ꯃꯗꯨꯗ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯏꯟꯖꯤꯟꯒꯤ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯏꯟꯖꯤꯟꯗꯣ ꯑꯣꯐꯇꯤ ꯇꯧꯏꯀꯣ, ꯅꯠꯇꯕꯤꯗ ꯁꯤ ꯎꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯁꯤꯗ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯧꯅ ꯋꯥꯔꯤ ꯍꯥꯏꯔꯝꯃꯒ ꯑꯗꯨ ꯁꯦꯝꯃꯝꯃꯤ꯫ ꯃꯗꯨ ꯁꯦꯝꯕ ꯍꯦꯛ ꯍꯥꯏꯕꯒ ꯂꯣꯏꯕꯒ ꯏꯟꯖꯤꯟꯗꯨ ꯎꯪꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯣꯄꯔꯦꯇꯔ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯅꯣ, ꯏꯟꯖꯤꯟꯁꯦ ꯃꯁꯥꯒꯤ ꯃꯦꯅꯨꯑꯦꯜ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯃꯁꯤꯗꯤ ꯑꯣꯟ ꯇꯧꯔꯛꯑꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ" ꯍꯥꯏꯔꯒ ꯃꯣꯏ ꯄꯥꯈꯠꯅꯔꯦ꯫ ꯑꯗꯨꯗ ꯗꯨꯕꯥꯅ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯒꯤ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯛꯑꯦ, ꯃꯥ ꯊꯣꯛꯄ ꯅꯪꯍꯧꯅꯕ ꯍꯥꯏꯗꯨꯅ꯫ ꯄ꯭ꯔꯣꯄꯦꯂꯔꯗꯨ ꯍꯦꯟꯅ ꯀꯟꯅ ꯎꯪꯁꯤꯜꯂꯛꯄꯗꯒꯤ ꯄ꯭ꯔꯦꯁꯔꯗꯨ ꯍꯦꯟꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯏꯔꯣꯏꯔꯒ ꯍꯣꯠꯅꯔꯝꯃꯤ ꯅꯥꯟꯊꯣꯛꯅꯤꯡꯉꯥꯏ, ꯑꯗꯨꯕꯨ ꯆꯤꯡꯁꯤꯜꯂꯛꯄꯒꯤ ꯁꯔꯨꯛꯅ ꯍꯦꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯥꯅ ꯁꯤꯞ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯗꯨꯅ ꯃꯥꯅ ꯃꯆꯤꯟ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯂꯥꯁꯇ ꯌꯥꯝꯅ ꯋꯥꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯏꯔꯣꯏꯖꯗꯨꯅ ꯒ꯭ꯔꯤꯜꯗꯣ ꯐꯥꯔꯝꯃꯤ꯫ ꯒ꯭ꯔꯤꯜꯗꯨꯗ ꯃꯥꯅ ꯌꯥꯟꯕꯗꯒꯤ ꯃꯥꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯒꯤ ꯁꯤꯂꯤꯟꯗꯔꯗꯨ ꯃꯈꯥꯗ ꯊꯥꯗꯔꯒ ꯄ꯭ꯔꯣꯄꯦꯂꯔ ꯎꯪꯕꯗꯣ ꯃꯥꯅ ꯁ꯭ꯇꯣꯞ ꯑꯣꯏꯍꯟꯈꯔꯦ꯫
ꯃꯗꯨꯗꯒꯤ ꯃꯥꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯑꯣꯄꯔꯦꯇꯔꯒꯤ ꯔꯨꯝꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯆꯠꯂꯝꯃꯦ ꯑꯗꯨꯒ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯦ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯟꯕꯒꯤꯔ ꯃꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯥꯕꯨ ꯐꯥꯗꯣꯛꯑꯝꯃꯦ ꯐꯥꯗꯣꯛꯅꯔꯒ ꯃꯥꯕꯨ ꯊꯦꯝꯂꯝꯃꯦ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯃꯁꯦ ꯃꯦꯆꯤꯟꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯄꯨꯔꯥ ꯉꯛꯏꯕꯅꯤ ꯍꯥꯏꯔꯝꯃꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯄꯨꯂꯔꯗ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯈꯨꯠ ꯁꯣꯛꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤ ꯑꯩꯒꯤ ꯐꯦꯁꯟꯅꯤ ꯔꯤꯛꯁ ꯂꯩꯇꯕ ꯊꯕꯛꯇꯤ ꯊꯕꯛ ꯅꯠꯇꯦ ꯗꯤꯞ ꯋꯥꯇꯔ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯑꯩꯒꯤ ꯄꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯏꯔꯥꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯗꯨꯋꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯇ꯭ꯔꯣꯂꯤꯗꯨꯗ ꯃꯥ ꯇꯣꯡꯗꯨꯅ ꯊꯧꯔꯛꯑꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯎꯅꯗꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯆꯦꯗꯨ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯔꯝꯃꯤ ꯏꯔꯥꯒꯤ ꯃꯃꯥꯁꯨ ꯂꯥꯛꯂꯝꯃꯤ ꯃꯃꯥꯒꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯗꯨꯋꯥꯒꯤ ꯄꯦꯠ ꯗꯣꯒ ꯑꯃꯁꯨ ꯂꯩ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯅꯠ ꯀꯧꯋꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟꯗ ꯃꯈꯣꯏ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯦ ꯒꯥꯔꯤꯗꯨ ꯗ꯭ꯔꯥꯏꯚ ꯇꯧꯗꯨꯅ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯏꯔꯥꯗ ꯍꯥꯏꯔꯛꯏ ꯏꯁꯨ ꯅꯨꯄꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯐꯦꯃꯤꯂꯤ ꯂꯥꯏꯐꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡꯗꯨꯗ ꯃꯥ ꯂꯣꯛꯁꯨ ꯈꯨꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯅꯤ ꯃꯥꯁꯦ ꯃꯁꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯑꯗꯨꯗ ꯏꯔꯥꯅ ꯃꯃꯥꯗ ꯃꯥꯒꯤ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯍꯪꯕꯗ ꯃꯃꯥꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯗꯕꯤꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯉꯝꯃꯤ ꯗꯤꯚꯣꯔꯁ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯒꯤꯁꯨ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯔꯥ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯕꯨ ꯁꯣꯜꯕ ꯇꯧꯕ ꯄꯥꯝꯖꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯃꯥꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯥꯎꯅꯤꯡꯉꯥꯏ ꯃꯌꯨꯝꯗ ꯚꯦꯀꯦꯁꯟ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯔꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯗꯨꯋꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯏꯆꯦꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯥꯛꯇ꯭ꯔꯕꯩ ꯃꯇꯨꯡꯗ ꯂꯥꯛꯄꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯑꯒ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯄꯤꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯉꯥꯡꯉꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯂꯝꯕꯤꯅꯤ ꯎꯟꯅ ꯄꯪꯀꯣꯏ ꯀꯣꯏꯁꯜꯂꯝꯃꯦ ꯎꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯌꯥꯏꯗ ꯆꯠꯂꯝꯃꯤ ꯌꯥꯝꯅ ꯐꯖꯕ ꯁꯤꯅꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯗꯨꯋꯥꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒꯗꯤ ꯏꯁꯤꯡꯗꯨꯗ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯗꯨꯅ ꯏꯁꯤꯡꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯔꯥꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯏꯟꯁꯤꯗꯦꯟ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯗꯨꯅ ꯃꯥꯒꯤ ꯁꯛꯐꯝꯗꯨ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯔꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯗꯨꯋꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨꯗ ꯅꯣꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯆꯦ ꯅꯪꯅ ꯅꯣꯛ ꯇꯧꯔꯤꯗꯣ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯪꯉꯛꯑꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐꯣꯔꯃꯦꯂꯤꯇꯤ ꯇꯧꯔꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯅꯪꯅ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛ ꯆꯪꯉꯛꯑꯣ ꯁꯤ ꯅꯪꯒꯤꯁꯨ ꯀꯥꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯥ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯁꯤꯅ ꯍꯧꯈ꯭ꯔꯕ ꯃꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯗꯨꯃꯨꯛ ꯁꯤꯌꯔ ꯇꯧꯗꯨꯅ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯏꯔꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯁ꯭ꯋꯤꯗꯦꯟꯗ ꯂꯥꯛꯇꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯄꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯂꯥꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯐꯤꯂꯤꯄꯤꯟꯁꯇ ꯑꯦꯗꯚꯦꯟꯆꯔꯒꯤ ꯖꯣꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅ ꯁꯥꯟꯅꯅ ꯃꯈꯣꯏꯅꯤ ꯃꯈꯥꯗ ꯀꯨꯝꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯗꯤꯑꯣꯗꯁꯨ ꯅ꯭ꯌꯨꯁ ꯑꯃ ꯍꯥꯏꯔꯛꯑꯦ ꯋꯦꯗꯔ ꯑꯁꯤ ꯍꯧꯖꯤꯛ -5°C ꯂꯩ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯃꯃꯥꯗꯣ ꯂꯣꯛ ꯌꯥꯝꯅ ꯈꯨꯔꯝꯃꯤ ꯃꯗꯨꯗ ꯗꯨꯋꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯗꯤꯞ ꯋꯥꯇꯔ ꯗ꯭राꯏꯚ ꯇꯧꯕꯗ ꯅꯪ ꯂꯥꯛꯑꯅꯨ ꯌꯨꯝꯗ ꯐꯖꯅ ꯔꯦꯁ ꯇꯧ ꯅꯪ ꯅꯥꯔꯒꯗꯤ ꯑꯃꯨꯛ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯑꯦꯗꯚꯥꯏꯁ ꯇꯧꯔꯝꯃꯒ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯥ ꯁꯤꯒꯔꯦꯠ ꯊꯛꯂꯝꯃꯤ ꯃꯗꯨꯗ ꯃꯆꯦꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯦꯅ ꯃꯉꯣꯟꯗ ꯍꯪꯉꯝꯃꯤ ꯅꯪꯅ ꯁꯤꯒꯔꯦꯠ ꯊꯛꯄꯁꯤꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯔꯤꯕ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯗꯨꯋꯥꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯏꯪꯕ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯇꯦꯝꯄꯔꯦꯆꯔꯁꯦ ꯑꯗꯨꯅ ꯁꯤꯒꯔꯦꯠꯁꯦ ꯊꯛꯇ꯭ꯔꯒꯗꯤ ꯏꯁꯦ ꯂꯣꯏꯅ ꯀꯨꯡꯊꯟꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯁꯤ ꯋꯥ ꯇꯣꯛꯑꯁꯤ ꯗꯨꯋꯥꯅ ꯃꯆꯦꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤꯅ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯇ꯭ꯔꯤꯞ ꯑꯃ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯦꯁꯨ ꯌꯥꯔꯝꯃꯤ ꯅꯦꯛꯁ ꯗꯦ ꯃꯣꯔꯅꯤꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯇ꯭ꯔꯤꯞꯇꯨ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯗꯨ ꯊꯥꯗꯨꯅ ꯒꯥꯔꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯅ ꯆꯠꯂꯝꯃꯤ ꯃꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯗꯨꯋꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕ ꯖꯒꯥ ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯃꯍꯥꯛꯀꯤ ꯄꯦꯠ ꯗꯣꯒ ꯅꯠꯇꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯖꯒꯥꯗꯣ ꯍꯦꯛ ꯎꯕꯒ ꯏꯔꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯦ ꯑꯩ ꯎꯈꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯪꯗ ꯎꯈꯤꯕ꯭ꯔꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗꯤ ꯏꯃꯥꯒ ꯑꯩꯒ ꯈꯛꯇꯪꯅ ꯗꯤꯁꯀꯚꯔ ꯇꯧꯈꯤꯕ ꯃꯐꯝꯅꯤ ꯅꯪ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯗꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯥꯅ ꯃꯆꯦꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯀꯩꯝꯇ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯋꯦꯌꯔꯂꯦꯁ ꯀꯝꯃꯨꯅꯤꯀꯦꯁꯟ ꯗꯤꯚꯥꯏꯁꯁꯨ ꯌꯥꯎꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯆꯦꯅ ꯃꯉꯣꯟꯗ ꯍꯪꯉꯝꯃꯤ ꯅꯪꯗꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯕ ꯀꯗꯥꯏꯗꯒꯤ ꯐꯪꯉꯤꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯗꯨꯋꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯁꯤꯞ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯄꯩꯁꯥ ꯄꯤꯗꯕꯗꯒꯤ ꯑꯩꯅ ꯁꯤꯞꯇꯨꯗꯒꯤ ꯂꯣꯏꯅ ꯄꯣꯔꯛꯄꯅꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯀꯥꯔꯗꯨꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ
ꯆꯤꯡ ꯃꯈꯣꯡ ꯑꯗꯨꯗ ꯀꯦꯝꯇꯨ ꯁꯦꯠꯑꯞ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯃꯩꯁꯨ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯁꯤꯠ ꯑꯃꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨ ꯃꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯆꯦꯛ ꯇꯧꯗꯨꯅ ꯗꯨꯋꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯐꯣꯟ ꯑꯗꯨ ꯁꯦꯐ ꯑꯣꯏꯕ ꯖꯒꯥ ꯑꯁꯤꯗ ꯃꯗꯨꯗ ꯏꯔꯥꯟꯅ ꯍꯥꯏꯔꯝꯃꯤ ꯕꯦꯇ꯭ꯔꯤꯁꯨ 80%ꯅꯦ ꯑꯗꯨꯒ ꯅꯦꯠꯋꯥꯔꯛꯁꯨ ꯐꯨꯜꯅꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯗꯨꯋꯥꯅ ꯍꯥꯏꯔꯛꯏ ꯅꯦꯠꯋꯥꯔꯛ ꯀꯔꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯅꯣ ꯑꯩꯒꯤ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯩ ꯊꯥꯐꯝ ꯑꯗꯨꯗ ꯆꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯗꯒꯤ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃ ꯃꯩ ꯃꯊꯛꯇꯨꯗ ꯇꯥꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯗꯨꯋꯥꯅ ꯃꯗꯨꯗ ꯀꯩꯁꯨ ꯄꯥꯈꯠꯇꯅ ꯍꯥꯏꯔꯝꯃꯤ ꯁꯤꯗ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯆꯤꯡ ꯃꯊꯥꯗ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯁꯨꯝꯕ ꯆꯤꯡ ꯅꯨꯡꯁꯤꯗ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯊꯅꯝꯃꯤ ꯃꯗꯨꯗ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯂꯣꯏꯅ ꯊꯅꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯁ꯭ꯋꯤꯃꯤꯡꯒꯤ ꯁꯨꯠ ꯑꯗꯨ ꯂꯤꯠꯇꯨꯅ ꯃꯥꯅ ꯃꯆꯦꯗꯨꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ 44 ꯐꯤꯠ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯝꯊꯒꯗꯧꯔꯤꯕꯅꯤ ꯅꯪ ꯄ꯭ꯔꯥꯛꯇꯤꯁꯇꯤ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯀꯥꯎꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯍꯥꯟꯕꯗ ꯍꯥꯟꯅ ꯐꯤꯠ 13 ꯀꯨꯝꯊꯔꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯄꯣꯏꯟꯠꯅꯤ ꯍꯥꯏꯔꯝꯃꯤ ꯁꯦꯐꯇꯤ ꯄꯣꯏꯟꯠ ꯑꯁꯤ ꯗꯥꯏꯚꯔꯁ ꯄꯣꯏꯟꯠꯀꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯔꯦꯁ ꯇꯧꯗꯕꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯨꯅ ꯀꯟꯇꯤꯅ꯭ꯌꯨꯁ ꯀꯨꯝꯊꯕ ꯑꯃꯗꯤ ꯀꯥꯈꯠꯄ ꯇꯧꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯗ ꯑꯦꯁꯤഡ് ꯐꯣꯔꯝ ꯇꯧꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯦꯁ ꯇꯧꯅꯅꯕ ꯁꯦꯐꯇꯤ ꯄꯣꯏꯟꯠ ꯑꯁꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏ ꯗꯨꯋꯥꯅ ꯃꯆꯦꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯗꯨꯅ ꯃꯥꯅ ꯕꯦꯂꯨꯟ ꯑꯃ ꯏꯁꯤꯡꯗꯨꯗ ꯂꯪꯊꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡꯗ ꯀꯨꯝꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯒꯤ ꯁꯤꯟꯁꯤꯗꯤ ꯎꯕꯗ ꯑꯩꯁꯨ ꯁꯨꯝꯕ ꯑꯦꯗꯚꯦꯟꯆꯔꯁꯤꯗ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯅꯨꯡ ꯑꯆꯧ ꯑꯆꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯠꯇꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯈꯥꯗ ꯁ꯭ꯋꯤꯃꯤꯡ ꯇꯧꯗꯨꯅ ꯀꯨꯝꯊꯔꯝꯃꯤ ꯗꯨꯋꯥꯅ ꯃꯆꯦꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯍꯟꯒꯦ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯛꯁꯤꯖꯦꯟꯗꯨ ꯔꯤꯂꯤꯁ ꯇꯧ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯀꯛꯊꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯗꯨꯋꯥꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯇꯝꯗꯁꯨ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯦ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯦ ꯏꯔꯥꯁꯤꯗꯤ ꯑꯗꯨꯝꯕ ꯅꯠꯇꯦ ꯃꯥꯅ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯧꯊꯣꯛꯄꯗ ꯌꯥꯔꯝꯗꯦ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯔꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛ ꯑꯩ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗꯨꯋꯥꯗꯤ ꯑꯣꯛꯁꯤꯖꯦꯟ ꯔꯤꯂꯤꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯕꯕꯜꯁ ꯃꯌꯥꯝ ꯑꯃ ꯀꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯊꯛꯂꯣꯝꯗ ꯀꯥꯔꯛꯁꯤ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ ꯅꯨꯡ ꯑꯆꯧꯕꯁꯤꯡꯗꯨꯒ ꯏꯁꯤꯡꯗꯨꯒ ꯇꯥꯏꯅꯕꯗ ꯈꯔ ꯒꯦꯞ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯗꯨꯋꯥꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯥꯛꯁꯇꯨ ꯂꯧꯊꯣꯛꯑꯣ ꯑꯣꯛꯁꯤꯖꯦꯟꯗꯣ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯦꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯧꯊꯣꯛꯄ ꯉꯝꯃꯣꯏ ꯃꯐꯝꯁꯤꯗ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯌꯥꯝꯅ ꯌꯥꯝꯃꯝꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯀꯤꯔꯝꯃꯤ ꯑꯗꯣ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯏꯅꯣꯁꯦꯟ ꯏꯆꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯃꯥꯛꯁꯇꯨ ꯂꯧꯊꯣꯛꯑꯣ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩ ꯃꯐꯝꯁꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯃꯆꯦꯗ ꯃꯃꯥ ꯃꯣꯏꯅꯤꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯏꯕꯗꯣ ꯅꯨꯡꯗꯨꯗ ꯑꯗꯨ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯏꯃꯥꯒ ꯑꯩꯒ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯏꯅꯤ ꯂꯥꯛꯈꯤꯕꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯥꯅ ꯃꯆꯦꯗꯨꯗ ꯂꯤꯔꯝꯃꯤ ꯗꯨꯋꯥꯅ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯂꯤꯔꯤ ꯑꯗꯨꯗ ꯃꯥꯅ ꯈꯟꯖꯔꯝꯃꯤ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯃꯆꯦꯁꯤ ꯏꯟꯖꯣꯏ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯆꯦ ꯑꯗꯨꯗꯤ ꯅꯣꯛꯁꯨ ꯅꯣꯛꯂꯝꯗꯦ ꯌꯥꯝꯅ ꯇꯦꯟꯁꯟ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗꯨꯋꯥꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯇꯣꯉꯥꯟꯅ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯅꯣꯛꯇꯨꯅ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯗꯨꯕꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯔꯥꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯃꯥꯁꯤ ꯗꯥꯏꯚꯣꯔꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯔꯥꯁꯤ ꯃꯄꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯁꯤ ꯌꯥꯝꯅ ꯏꯟꯖꯣꯏ ꯇꯧꯕ ꯐꯪꯉꯛꯇꯦ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯁꯤꯗꯤ ꯃꯃꯥꯒꯤ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯃꯃꯥꯗꯧꯅ ꯌꯥꯝꯅ ꯏꯟꯖꯣꯏ ꯇꯧꯕ ꯐꯪꯖꯔꯛꯑꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯆꯦꯁꯦ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯛꯇꯦ ꯋꯥꯔꯤ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ ꯈꯔ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯨꯋꯥꯅ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯤꯡ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯈꯠꯅꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗ ꯈꯠꯅꯕꯗꯨꯗꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯠꯂꯒ ꯈꯠꯅꯔꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯆꯦꯗꯨ ꯊꯦꯝꯂꯝꯃꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯣꯏ ꯏꯕꯥꯅꯤ ꯈꯠꯅꯗꯕꯁꯨ ꯆꯍꯤ ꯀꯌꯥ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯨꯋꯥꯅ ꯍꯥꯏꯔꯛꯑꯦ ꯐꯔꯦ ꯃꯥꯛꯁꯇꯣ ꯑꯃꯨꯛ ꯎꯞꯁꯤꯜꯂꯣ ꯍꯧꯖꯤꯛ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥꯗ ꯀꯨꯝꯊꯔꯝꯃꯤ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯃ ꯌꯧꯔꯀꯥꯟꯗ ꯃꯥꯅ ꯃꯆꯦꯗ ꯁꯦꯀꯦꯟ 2 ꯈꯛꯇꯪ ꯂꯦꯞꯄꯣ ꯍꯥꯏꯔꯝꯃꯤ ꯃꯆꯦꯗꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯍꯥꯏ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯃꯇꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯤꯂꯔ ꯁꯥꯔꯛ 2 ꯈꯛ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯃꯆꯦꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠ ꯆꯥꯎꯕꯅꯤꯅ ꯃꯥꯗꯤ ꯄꯥꯈꯠꯂꯝꯃꯤ ꯃꯆꯦꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯅꯪ ꯂꯦꯡꯗꯕꯤꯗ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯗꯨꯅ ꯂꯦꯡꯗꯕꯤꯗ ꯂꯩꯔꯒꯗꯤ ꯃꯣꯏ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤꯅꯤ ꯍꯥꯏ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯈꯪꯉꯛꯑꯦ ꯃꯔꯝꯗꯤ ꯁꯥꯛꯁꯤꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯝꯃꯒ ꯐꯠ ꯂꯥꯎꯅ ꯍꯟꯈ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯐꯥꯎꯔꯝꯃꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯡ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯃꯊꯛꯇꯨꯗꯒꯤ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯩꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯄ꯭ꯔꯦꯁꯔꯒ ꯂꯣꯏꯅꯅ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨ ꯇꯥꯔꯛꯄꯗꯨꯗ
ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯃꯊꯛꯇ ꯅꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯅꯨꯡꯗꯨꯒ ꯂꯣꯏꯅꯅ ꯏꯆꯦ ꯀꯧꯗꯨꯅ ꯃꯈꯥꯗ ꯁꯨꯝ ꯀꯨꯝꯊꯔꯝꯃꯤ ꯃꯗꯨꯗ ꯃꯆꯦꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯇꯨꯡ ꯇꯥꯟꯅꯗꯅ ꯏꯔꯣꯏꯔꯒ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯀꯧꯗꯨꯅ ꯃꯆꯦꯗꯨꯁꯨ ꯃꯅꯥꯎꯅꯨꯄꯤ ꯇꯥꯈꯤꯕꯗꯨꯗ ꯄꯥꯈꯠꯂꯝꯃꯦ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯀꯩꯝꯇ ꯄꯥꯈꯠꯇꯕꯤꯗ ꯅꯣꯔꯃꯦꯜꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯅꯪꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯑꯗꯨꯝ ꯂꯥꯛꯑꯣ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯗꯅ ꯀꯨꯝꯊꯍꯜꯂꯝꯃꯤ ꯑꯩꯈꯣꯏꯗꯤ ꯋꯦꯌꯔꯂꯦꯁ ꯐꯣꯟ ꯐꯤꯠ ꯇꯧꯕꯅꯤꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤꯗꯅ ꯗꯨꯋꯥꯅ ꯀꯧꯔꯝꯃꯦ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯌꯥꯝꯅ ꯄꯥꯈꯠꯀꯅꯨ ꯅꯣꯔꯃꯦꯜꯗ ꯂꯩꯌꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯑꯣꯛꯁꯤꯖꯦꯟꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏ ꯑꯗꯨꯗ ꯃꯆꯦꯗꯨ ꯅꯪ ꯀꯌꯥꯝ ꯂꯨꯕ ꯃꯐꯝꯗ ꯂꯩꯔꯦꯅ ꯍꯪꯉꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯑꯩ 70 ꯐꯤꯠ ꯃꯈꯥꯗ ꯂꯩꯌꯦꯅ ꯍꯥꯏ ꯑꯗꯨꯗ ꯃꯆꯦꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯁꯨ ꯃꯈꯥꯗ ꯌꯧꯔꯛꯂꯝꯃꯦ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯨꯡꯒꯤ ꯄꯨꯔꯥ ꯂꯩꯕꯥꯛꯇꯣ ꯃꯈꯣꯡꯅ ꯊꯦꯡꯕ ꯉꯝꯂꯦ ꯑꯗꯨꯗ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗꯨ ꯀꯔꯣꯝꯗꯅꯣ ꯀꯧꯗꯨꯅ ꯊꯤꯕ ꯃꯇꯝꯗꯗꯤ ꯅꯨꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯑꯩ ꯁꯤꯗ ꯂꯩ ꯁꯣꯝꯗ ꯂꯩ ꯁꯤꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯆꯦꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯑꯩ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯑꯣꯟ ꯇꯧ ꯍꯥꯏꯗꯅ ꯑꯣꯟ ꯇꯧꯔꯒ ꯃꯥ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯗꯣꯝ ꯀꯥꯆꯤꯟꯗ ꯆꯪꯉꯣ ꯁꯣꯝꯗ ꯆꯪꯉꯣ ꯍꯥꯏꯗꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯗꯅ ꯃꯆꯦꯗꯣ ꯃꯥꯒꯤ ꯂꯩꯐꯝꯗꯨ ꯐꯪꯅꯕ ꯍꯣꯠꯅꯍꯜꯂꯝꯃꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯇꯣꯔꯆꯇꯣ ꯑꯣꯟ ꯇꯧꯔꯣ ꯑꯗꯨꯒ 30 ꯗꯤꯒ꯭ꯔꯤꯗ ꯂꯩꯌꯣ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯏꯔꯥꯟꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯎꯔꯝꯗꯦ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯐꯔꯦ ꯀꯔꯤꯁꯨ ꯈꯥꯏꯗꯦ ꯍꯧꯖꯤꯛ ꯑꯣꯞꯁꯟ B ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯅꯪꯒꯤ ꯕꯦꯛ ꯑꯗꯨꯗ ꯃꯥꯔꯀꯔ ꯔꯣꯞ ꯌꯥꯎꯕꯅꯤ ꯑꯗꯨ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯤꯁꯤꯜꯂꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯪꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ 40 ꯐꯤꯠꯃꯨꯛ ꯂꯥꯞꯂꯝꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ 40 ꯁ꯭ꯇꯦꯞ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯔꯀꯔ ꯔꯣꯞ ꯑꯗꯨ ꯇꯥꯍꯧꯅꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯁ꯭ꯇꯦꯞꯇꯨ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯦꯗꯨ ꯃꯅꯥꯎꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯗꯨꯗ ꯃꯥ ꯀꯟꯅ ꯀꯞꯄꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯀꯞꯀꯅꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪꯅ ꯀꯞꯄꯒꯗꯤ ꯑꯣꯛꯁꯤꯖꯦꯟꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯃꯔꯛꯇꯨꯗ ꯗꯨꯋꯥꯅ ꯇꯣꯔꯆꯀꯤ ꯂꯥꯏꯠ ꯑꯗꯨ ꯎꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯏꯔꯣꯏꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯧꯕ ꯃꯇꯝ ꯑꯗꯨꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡ ꯑꯃ ꯑꯣꯏ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯁꯥꯗꯣ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯃꯅ ꯅꯟꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯅꯟꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯔꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ ꯀꯔꯤꯝꯇ ꯈꯟꯒꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯆꯩꯔꯝꯃꯤ ꯅꯪ ꯇꯦꯟꯁꯟꯗ ꯂꯩꯔꯗꯤ ꯀꯔꯤꯝꯇ ꯑꯣꯏꯔꯔꯣꯏ ꯊꯕꯛ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯛꯁꯤꯖꯦꯟꯗꯨꯁꯨ ꯁꯣꯏꯗꯅ ꯂꯣꯏꯔꯅꯤ ꯄ꯭ꯂꯤꯖ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯣꯜꯔꯦꯗꯤ ꯅꯪꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯩ ꯀꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯁꯣꯏꯗꯅ ꯈꯨꯗꯣꯡ ꯊꯤꯔꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯒꯤ ꯃꯆꯦꯗꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯔꯤꯂꯦꯛꯁ ꯑꯣꯏꯔꯝꯃꯤ ꯃꯅꯥꯎꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯍꯧꯖꯤꯛꯇ ꯅꯪ ꯑꯩ ꯎꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯇꯦꯟꯁꯟꯗ ꯂꯩꯔꯒꯗꯤ ꯏꯕꯥꯅꯤꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯃꯣꯏ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ ꯍꯥꯏ ꯃꯗꯨꯗ ꯃꯆꯦꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯗꯧꯕꯅꯣ ꯅꯪ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯗꯨꯋꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯕꯦꯛꯇ ꯐ꯭ꯂꯦꯁ ꯌꯥꯎꯕꯅꯤ ꯃꯗꯨ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯃꯁꯤ ꯁꯥꯏꯠ ꯃꯔꯤꯃꯛꯇ ꯌꯨꯡꯉꯒ ꯊꯝꯃꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯃꯆꯦꯗꯨꯅ ꯑꯗꯨꯝꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ ꯃꯁꯤꯅ ꯂꯥꯏꯠ ꯎꯕ ꯐꯪꯗꯣꯔꯤꯕꯅꯤ ꯖꯒꯥꯁꯦ ꯉꯥꯟꯗꯣꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯕꯦꯛꯀꯨꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗ ꯒ꯭ꯌꯥꯁ ꯑꯁꯤ ꯍꯥꯟꯖꯤꯜꯂꯒ ꯕꯦꯛꯇꯨ ꯀꯥꯝꯈꯠꯍꯟꯒꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯁꯨ ꯁꯤꯒꯅꯦꯜꯒꯤ ꯇꯥꯏꯞꯇ ꯃꯁꯤꯒꯤ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯗꯨꯋꯥꯅ ꯃꯆꯦꯗ ꯃꯊꯛꯇ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯊꯝꯃꯝꯕꯗꯨ ꯄꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯃꯊꯛꯇ ꯀꯥꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯁꯨ ꯐ꯭ꯔꯤ ꯑꯦꯁꯦꯟꯗ ꯅꯪꯒꯤ ꯁꯦꯐꯇꯤ ꯄꯣꯏꯟ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯊꯨꯅ ꯆꯠꯀꯗꯧꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯣꯛꯁꯤꯖꯦꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯅꯪꯅ ꯃꯊꯛ ꯌꯧꯔꯀꯥꯟꯗ ꯍꯦꯜꯞ ꯇꯧꯅꯕꯁꯨ ꯃꯤꯉꯣꯟꯗꯁꯨ ꯍꯦꯜꯞ ꯇꯧꯅꯕ ꯂꯥꯎꯔꯝꯃꯨ ꯁꯤꯒꯅꯦꯜ ꯄꯤꯔꯝꯃꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯆꯦ ꯏꯔꯥꯅ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯃꯅꯥꯎꯄꯤꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩ ꯌꯥꯝ ꯊꯨꯅ ꯆꯠꯂꯒ ꯂꯥꯛꯀꯦ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯂꯧꯔꯨꯒꯦ ꯍꯥꯏꯔꯝꯃꯒ ꯃꯆꯦꯗꯣ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ ꯃꯆꯦꯗꯨꯅ ꯐ꯭ꯔꯤ ꯑꯦꯁꯦꯟꯗ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯏꯇ꯭ꯔꯣꯖꯦꯟꯒꯤ ꯕꯕꯜꯁ ꯃꯌꯥꯝ ꯑꯃ ꯀꯥꯔꯝꯃꯤ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯗ ꯆꯪꯂꯒꯗꯤ ꯃꯤ ꯑꯗꯨ ꯁꯤꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯊꯛꯇ ꯍꯧꯖꯤꯛ ꯌꯧꯔꯛꯂꯦ ꯃꯥꯅ ꯃꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯦ ꯃꯁꯤꯗ ꯐꯤꯜꯝ ꯑꯁꯤꯒꯤ ꯇ꯭ꯋꯤꯁ ꯑꯃ ꯂꯥꯛꯑꯦ ꯃꯈꯣꯏꯅ ꯁꯦꯠꯑꯞ ꯇꯧꯕ ꯃꯇꯝꯗ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯇꯥꯔꯛꯈꯤꯕꯗꯣ ꯃꯈꯣꯏꯅ ꯀꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯡ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯦꯛ ꯊꯝꯈꯤꯕ ꯕꯦꯛ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯤꯡꯗ ꯅꯨꯡꯗꯨꯅ ꯂꯣꯏꯅ ꯅꯟꯁꯤꯜꯂꯝꯃꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏ ꯏꯁꯤꯡ ꯃꯅꯨꯡꯗꯁꯨ ꯅꯨꯡ ꯑꯆꯧꯕꯗꯨ ꯇꯥꯁꯤꯜꯂꯛꯈꯤꯕꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯤ
ꯃꯆꯦꯗꯨꯅ ꯅꯨꯡꯗꯨꯒꯤ ꯑꯍꯣꯕꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯅ ꯃꯗꯨꯕꯨ ꯂꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯂꯥꯝꯕ ꯐꯪꯉꯝꯗꯦ ꯃꯇꯥꯡꯗꯨꯗ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯋꯥꯌꯔꯂꯦꯁꯀꯤ ꯃꯇꯦꯡꯅ ꯍꯥꯏꯔꯝꯃꯤ ꯗꯨꯋꯥꯁꯤ ꯃꯐꯝꯁꯤꯗꯗꯤ ꯅꯨꯡ ꯑꯆꯧꯕ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯄꯣꯠ ꯆꯩꯁꯤꯡ ꯅꯨꯡꯅ ꯂꯣꯏꯅ ꯅꯟꯁꯤꯟꯈ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯗꯨꯕꯨ ꯂꯧꯊꯣꯛꯅꯅꯕ ꯈꯨꯠꯅ ꯊꯤꯡꯖꯤꯜꯂꯒ ꯌꯦꯡꯉꯣ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯑꯩꯅ ꯑꯗꯨꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯑꯦ ꯑꯣꯀꯦ ꯒꯥꯔꯤꯒꯤ ꯁꯣꯗꯨ ꯇꯧꯔꯒ ꯍꯥꯡꯉꯣ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯇꯦꯡꯀꯤꯗ ꯁꯤꯂꯤꯟꯗꯔ ꯁ꯭ꯄ꯭ꯔꯦ ꯁꯤꯂꯤꯟꯗꯔ 2 ꯌꯥꯎꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯦꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯒꯥꯔꯤꯒꯤ ꯁꯣꯗꯨꯁꯨ ꯕꯦꯒꯇꯨꯗ ꯍꯥꯞꯄꯒ ꯕꯦꯒꯇꯨꯁꯨ ꯂꯣꯏꯅ ꯅꯟꯈ꯭ꯔꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯅ ꯃꯗꯨꯗ ꯗꯨꯋꯥꯅ ꯍꯥꯏꯔꯛꯏ ꯀꯤꯗꯨ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯆꯠꯂꯒ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯟꯗꯨ ꯊꯨꯒꯥꯏꯔꯣ ꯑꯗꯨꯒ ꯁꯤꯂꯤꯟꯗꯔꯗꯣ ꯄꯣꯔꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯇꯥꯏꯃꯔꯗꯣ 15 ꯃꯤꯅꯤꯠꯇ ꯁꯦꯠ ꯇꯧꯑꯣ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯤ 15 ꯃꯤꯅꯤꯠꯇ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯇꯦꯡꯀꯤꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯦꯛꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨ ꯄꯣꯔꯛꯑꯣ ꯑꯗꯨꯅ ꯅꯨꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄ ꯉꯝꯅꯕ ꯍꯥꯏꯔꯝꯃꯤ ꯗꯨꯋꯥ ꯑꯁꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗꯁꯨ ꯃꯥꯁꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯦꯡꯒꯜ ꯑꯃꯈꯛꯇꯪꯗꯒꯤ ꯅꯠꯇꯅ ꯑꯦꯡꯒꯜ 3-4ꯗꯒꯤ ꯃꯥ ꯈꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯕꯗꯨꯗꯒꯤ ꯃꯆꯦꯗꯨꯁꯨ ꯀꯥꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯁꯤꯗ ꯇꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯦ ꯃꯈꯣꯏꯒꯤ ꯍꯨꯏ ꯅꯠ ꯑꯗꯨꯅꯁꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯍꯥꯏꯕꯗꯤ ꯗꯨꯋꯥꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯔꯝꯃꯅꯤ ꯃꯆꯦ ꯈꯛꯇꯪ ꯃꯊꯛꯇ ꯀꯥꯔꯛꯄꯁꯤꯗ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯦꯗꯨꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯟ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯅ ꯂꯪꯉꯒ ꯊꯨꯒꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯥꯒꯤ ꯈꯨꯠꯂꯧꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯍꯌꯦꯡ ꯐꯥꯎꯕ ꯃꯤꯡꯁꯦꯟ ꯑꯁꯤ ꯀꯥꯏꯕ ꯉꯝꯃꯔꯣꯏ ꯑꯁꯨꯝꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯟꯁꯦ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯂꯤꯟꯗꯔꯗꯣ ꯃꯄꯥꯟꯗ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯒꯥꯔꯤꯒꯤ ꯇꯦꯡꯀꯤ ꯍꯥꯡꯗꯣꯛꯅꯤꯡꯉꯥꯏ ꯕꯇꯟꯗꯣ ꯃꯥ ꯅꯝꯅꯤꯡꯉꯥꯏꯗꯨ ꯐꯪꯉꯝꯗꯦ ꯒꯥꯔꯤꯁꯦ ꯑꯃꯨꯛꯇ ꯊꯧꯗ꯭ꯔꯤꯅ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯁꯤꯒꯨꯝꯕ ꯃꯇꯝꯗꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯔꯤ ꯇꯧꯗꯧꯕꯅꯣ ꯍꯥꯏꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯣ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯇꯧꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯥꯡꯗ ꯂꯩꯕ ꯂꯤꯟ ꯐꯥꯎꯕ ꯎꯗꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯐꯥꯎꯕꯗ ꯃꯗꯨ ꯐꯪꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥ ꯒꯥꯔꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯇꯦꯡꯀꯤꯗꯣ ꯃꯅꯤꯡꯗꯒꯤ ꯍꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯃꯗꯨꯗꯒꯤ ꯃꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯜꯂꯝꯃꯤ ꯕꯦꯛ ꯁꯤꯠ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯑꯄꯤꯛꯄ ꯇꯦꯡꯀꯤꯗꯣ ꯍꯥꯡꯅꯤꯡꯉꯥꯏ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗꯁꯨ ꯃꯥ ꯃꯈꯨꯠꯇꯨꯅ ꯂꯥꯝꯕ ꯐꯪꯉꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯥꯅ ꯊꯣꯛꯂꯛꯑꯒ ꯇꯦꯡꯀꯤꯗꯨꯗ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯥ ꯃꯐꯝꯗꯨꯗ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕꯗꯨꯗ ꯂꯥꯎꯔꯒ ꯃꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯜꯞ ꯑꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯀꯅꯥꯝꯁꯨ ꯂꯩꯇꯦ ꯑꯗꯨꯗꯩꯅ ꯃꯥꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯑꯒ ꯕꯦꯛ ꯁꯤꯠ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯂꯦꯟꯊꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯠ ꯑꯗꯨ ꯂꯦꯟꯊꯠꯂꯕ ꯃꯇꯨꯡꯗꯗꯤ ꯌꯣꯠ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗꯤ ꯃꯥꯁꯨ ꯉꯥꯛꯇꯪꯗꯨꯗ ꯃꯥꯁꯨ ꯃꯀꯣꯛꯇꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯁꯨ ꯎꯄꯥꯏ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅ ꯒꯥꯔꯤꯗꯨꯗꯒꯤ ꯃꯦꯞ ꯑꯃ ꯐꯪꯉꯝꯃꯦ ꯃꯦꯞ ꯑꯗꯨꯗ ꯍꯥꯡꯇꯣꯛꯇꯨꯅ ꯃꯥꯅ ꯑꯗꯥꯏ ꯑꯅꯛꯄꯗ ꯂꯣꯀꯦꯁꯟ ꯑꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯃꯐꯝ ꯌꯨꯝ ꯑꯃ ꯐꯪꯉꯝꯃꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯤꯗꯤ ꯇꯥꯏꯝ ꯋꯦꯁ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯁꯤꯂꯤꯟꯗꯔ 2ꯗꯨ ꯃꯥꯒꯤ ꯄꯨꯊꯔꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯁꯤꯂꯤꯟꯗꯔꯗꯨꯗꯤ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯅꯧꯕ ꯁꯤꯂꯤꯟꯗꯔ ꯑꯃ ꯁꯤꯟꯇꯣꯛꯇꯨꯅ ꯃꯥꯅ ꯃꯈꯥꯗ ꯀꯨꯝꯅꯕ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯅꯠ ꯑꯗꯨꯗꯁꯨ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ ꯑꯗꯨ ꯃꯊꯛꯇ ꯌꯦꯡꯕꯗ ꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯔꯛꯑꯝꯃꯤ ꯃꯥꯅ ꯄ꯭ꯂꯦꯟꯗꯨꯗ ꯍꯦꯜꯞ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯃꯈꯨꯠ 2ꯗꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯄ꯭ꯂꯦꯟꯗꯣ ꯆꯠꯈ꯭ꯔꯦ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯗ ꯃꯥꯅ ꯐ꯭ꯂꯥꯁ ꯑꯣꯟ ꯇꯧꯔꯝꯃꯤ ꯃꯥꯅ ꯐ꯭ꯂꯥꯁ ꯑꯣꯟ ꯇꯧꯕ ꯃꯇꯝꯗꯨꯗꯗꯤ ꯄ꯭ꯂꯦꯟꯗꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗꯁꯨ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯏꯆꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯩꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯦ ꯑꯣꯜꯃꯣꯁ ꯂꯣꯏꯁꯜꯂꯦꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯇꯝꯗꯨꯗ ꯑꯃꯨꯛꯁꯨ ꯐ꯭ꯂꯥꯏꯠꯇꯣ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯗ ꯃꯥꯁꯦ ꯈꯟꯖꯥꯟꯅꯔꯝꯃꯦ ꯑꯩꯁꯤꯅ ꯐ꯭ꯂꯥꯏꯠ ꯑꯁꯤꯕꯨ ꯈꯥꯝꯗꯨꯅ ꯍꯦꯜꯞ ꯉꯥꯏ ꯂꯩꯔꯒꯗꯤ ꯁꯣꯝꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯄ꯭ꯂꯦꯟꯗꯨ ꯍꯦꯜꯞꯀꯤꯗꯃꯛꯇ ꯉꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯁꯤꯂꯤꯟꯗꯔꯗꯣ ꯄꯨꯔꯒ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯥ ꯈꯜꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯇꯦꯟꯁꯟꯗ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯗꯨꯁꯨ ꯑꯃꯨꯛ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯕꯁ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯃꯗꯨꯗꯒꯤ ꯃꯥ ꯃꯈꯥꯗ ꯀꯨꯝꯈꯤꯔꯝꯃꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯥꯗ ꯃꯥꯅ ꯀꯟꯅ ꯌꯥꯝ ꯊꯨꯅ ꯏꯔꯣꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯃꯝꯃꯤ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯇꯨꯁꯨ ꯃꯤ ꯀꯅꯥꯝꯇ ꯎꯗꯕꯗꯒꯤ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯗꯨꯋꯥ ꯃꯅꯥꯛꯇ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯥ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯁꯨ ꯌꯥꯎꯗ꯭ꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯕꯨ ꯃꯥꯅ ꯃꯐꯝ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯗꯨ ꯂꯣꯏꯅ ꯂꯣꯏꯔꯝꯃꯦ ꯃꯥꯛꯁꯇꯣ ꯃꯥꯅ ꯂꯧꯊꯣꯛꯂꯝꯃꯦ ꯃꯇꯝ ꯑꯗꯨꯃꯛꯇꯨꯗ ꯃꯥꯅ ꯌꯧꯗꯨꯅ ꯃꯥꯒꯤ ꯃꯥꯛꯁꯇꯣ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯊꯛꯇꯨꯅ ꯎꯞꯁꯟꯕꯤꯔꯝꯃꯤ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯑꯩ ꯂꯥꯟꯖꯈ꯭ꯔꯦ ꯁꯣꯔꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯇꯝꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯧꯔꯒ ꯑꯗꯨꯒ ꯁꯣꯔꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯆꯦꯗꯨꯗꯤ ꯃꯥꯒꯤ ꯃꯥꯛꯁꯁꯤꯁꯨ ꯎꯞꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯁꯤꯂꯤꯟꯗꯔ ꯑꯃꯗꯣ ꯑꯩꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯍꯥꯏꯔꯝꯃꯒ ꯃꯥꯅ ꯁꯣꯔ ꯑꯗꯨ ꯊꯤꯡꯉꯒ ꯃꯥꯛꯁꯇꯣ ꯎꯞꯇꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯏꯔꯣꯏꯔꯒ ꯁꯤꯂꯤꯟꯗꯔꯗꯣ ꯊꯤꯔꯝꯃꯤ ꯃꯥꯅ ꯐꯥꯏꯅꯦꯂꯤ ꯂꯥꯁꯇ ꯃꯥꯅ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯗꯣ ꯐꯪꯉꯦ ꯎꯕꯗꯒꯤꯗꯤ ꯃꯥꯅ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯄꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯇꯧꯕꯗꯗꯤ ꯃꯥ ꯂꯝꯕꯤꯁꯦ ꯑꯃꯨꯛ ꯉꯥꯎꯔꯦ ꯃꯥꯔꯀꯔꯁꯨ ꯌꯥꯎꯗꯦ ꯃꯥꯛꯁꯁꯨ ꯌꯥꯎꯗꯕꯤꯗ ꯃꯥ ꯃꯐꯝꯗꯨꯗ ꯊꯤꯕꯁꯦ ꯑꯃꯨꯛ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯦ ꯏꯁꯤꯡꯗꯨꯗꯤ ꯀꯔꯣꯝꯗ ꯂꯥꯛꯈꯤꯕꯅꯣꯁꯨ ꯃꯥꯁꯨ ꯉꯥꯛꯇꯪꯗꯨꯗ ꯙ꯭ꯌꯥꯟ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯐꯪꯍꯧꯗ꯭ꯔꯦ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯥ
खरा चला मतुंगदा मोइने थेंगनरे अदु माना केमता ngamदबिदा मनाव नुपीगी मार्क्स तो लौथोगा माना अमु ओपे मरमदि मतम फनाय माना सोर थिंगागा मार्क्स यावदबिदा कुछ चटपदुदा मासु वाराबनिना माना अमु लौरमे अदुगा माना मनाव नुपीदा अतोपा सिलिंडर अदुगो कनेक्ट तौबिरमी अदुगा माना हाइरे सिंगु सिलिंडर सि ऑक्सीजन फुन यावरिबनी अदुगा मथक्ता आइना फ्लाइट अमसु उरमे मदुदा आई हेल्प की लौननबा हाइरमे मदुदा मनाव नुपीदुना हाइरे अदुदि नंग याम थुना चटलो मथक्ता नंग सिदा कदोबगे मु पंथरिनो अखोइदा मतम लेत्रबनी चटलो हाइरमे मदु हाइरम मचेदो मथक्तुदा मु फ्री एसन मेथड अदु सिजननबा हाइरमे मदुदा मनाव नुपीदुना हाइरे फर्स्ट टाइम सिजननगरे हौजि सेकंड टाइम दसा मु सिजननरबदी यामना खुदोंग थिनिंगाय ओइबनी अदुदुना सेकंड टाइम सिजननरनु नंग नॉर्मल दा तपना अदुम चटलो हाइरमे अदुबु मचेदु पाखटपा हेनमना मरम ओइदना यामना थुना यौनिंगबगी मनाव नुपीदुबु कन्निंगबगी मा अमुसु फ्री एसन मेथड तो सिजनदुना अमु चटलमे मदुदा मनाव नुपीदुना अमु ngangle हाइबा वासे फागी नते अंगांग मचागे टाइप ता तौगनु नंग अमु अनिरक थुना मेथड तो सिजनरगदी नंगोंदजु प्रॉब्लम ओरनी खुदोंग थिरदी अमु नंगोंदजु दशा तारगदी आई मखादा लागा कनाना कंदौबनो हाइना nganglame अदुबु माना मनाव नुपी वासे लौदबिदा मेथड तो सिजनदना याम थुना मथक्ता अमु यौरमे अदुबु मफमदा प्लेन जुदि लेरमद्रे मदुदा मनाव पीदुना प्लेन लेरमद्रब नत्रो नंग हौजे करी तौबा तारे हाइरमे मचेना हाइरे आइना मैप अमा फंगे मैप अदुगी मनाक्ता अखोइना लेरिबा मफमदुदगी खितंग लापदा युम अमा लै युमदुदा चटलगा आई हेल्प निरुगे हाइना माना हाइरम दुदा मनाव नुपीदुना हाइरमे अखोइदा हजिंग मतम लैत्रबनी अदुना गाड़ीगी टिंकीदो नंग हांगो थुगाइरो अदुगा मदुदगी जेक्तो लौरो मदुना नुंगसे सोइदना हांगदोकपा ngamgani na mana macheduda instruction pirame talaktuda amu makhoi ani se amu khatnarame द मनाव नुपीदना आइगो अखोइदा हजिंग मतम लैत्रबने प्लीज याम थुना तौरो नंगना तौगदबदो थुना तौरो ओ ना मनाव नुपीदुना मु हाइरे दुदगी मचेदुना मु माना हाइबदुदगी मथक्ता काखले अदुबु मार्क्स मफम मदु यौबगा अमुसो ओरे मरमदि माना अनिरक सुना मेथड तो सिजनबदना माइ मसासे ओरिबनी मदुगी मतुंगदा माना कारदुगी मनाक्ता चेंसलमे मदुदा नटतुजु कन्ना खोंगलमे माना तिंगिदो हांगनबो होनरमे मदु हांगबा ngamdabadagi माना खले आइगी आइडिया दुना सोइदना फरनी हाइदना माना अमु मैप अदु पुथोक्तुना ngasai yum leiba mafamdu माना येंगमे मदुगी मतुंगिना माना मा युमदो थीनबा अमु चटलमे खरा चटलबा फना सांगना चटलबा मतुंगदा माना युम मदुदा उरे युम मदुगी मनुंगदा माना चंगकपा मतमदा कनामता लेरमदे युमदुदा मीना थोंग हांगो हाइदा माना थिनबा मतमदा कनामतागी मखोन तारक्तबदगी मा थोंगनावदगी येंगबा मतमदा कनाल लेतबदगी माना मा अमुक मपानदा अमु थोगलए मदुदैदि माना करी थौसिगेन खमदा माना अमु खले युमदुदा कनामता लेत्रजु पोट खरादि लेरमनी मसे आई थीरुगे हाइदना मासे अमु युमदुदा हंजनलगा हन्ना अमु चंगकलम अदुगा माना युमदुगी थोंगनावदु थुगाइरगा थोंगनाव होबदुदगी मासे मनुंगदा चंगलमे मनुंगदा चंगमा मतुंगदा मादा अमु याम थिना ngakpa amana hui achouba ama mo magi mamangda la hui adubu mana munna yengduna lerame hui juna chu khalenga sidi aigi jinjak ama lae haiduna mana hui juna chongjalaga mabu umbaga chana chingduna chalame maduda hui juna chingbagi chaina khonduna mana kitchen du yoropodagi kitchen du degi thang ama lauduna mana hui jida thillame मदुदगी हुईदु सिखिरमे दुदा माना nga mafamduda khanduna as aidi kaidoriba tawrisidi haina nga khallam nga khalaba matungda mana मागी मखोंदुजु हुइना चेकपदगी मा यामना नारामे एसु थोक्लमे अदुबु माना यामना वाना होटनादुना हौगतलगा तम तमना सेक सेकतना चटलगा माना कोइ पोचे कोइथि थिबा होरक्लमे मदुदा माना करीमते फंगलमदे अदुबु लास्ट माना लैपटॉप अमा उरमे मदुदा मा खरा ज्ञान तारे अदुबु लैपटॉप तुसु वाईफाई कनेक्ट तौबा यारमदे मरमदे वाईफाई कनेक्ट तौनबेदमुक्ता पासवर्ड दरकार ओय पासवर्ड तुसु माना खंगबनते मदुदा माना पासवर्ड मैं अमा नमदुना चेक तौरमे अदुसु लोइना फेल ओइरमे अमता सक्सेस ओइरमद्रे मदुदा माना सिचुएशन अदुदा तौबम खंगदना साउदना माना फमलिबा चेयर अदु थांगतुना कन्ना हाइदतलमे कन्ना लाउदना चौकीदुजु थुदेक्लमे मदुदा माना कातुदा लेबा बोर्ड अमा उरमे मदुदा माना अखोइसि मसि मफमसिदा खुदोंग थिनिंगाय ओइदना थोक्तुना लेरे अदुना प्लीज पुलिस इन्फॉर्म तौबियु हाइदना माना एरो अमा सांगना चिंगदना मखोइना लेरिबा मफमदु ताना ताआमे अदुगी मतुंगदुदा माना कादुदा योट असंगबा अमा फंगलादि हाइदना कोइति थिरमे अदुबु अचौबा अमता फंगमदे लास्टदा खरा खोनबा खरा खोइबा योट मतुम अमा फंगलमे मदुबु माना पुदुना कारगी मनाक्ता लाए अदुगा कारगी तिंगिदो मदुना तौरगा कोटलगा माना कारगी तिंगिदुबु हांगनाबु होनरमे मदु हांगबा मतमदा माना हपेट ममागी माइथोंगदा नोफेट तौदुना यामना हराउजरमे अदुबु कारदुगी तिंगिदुगी मनुंगदा करिसु फंगलमदे गाड़ी पंचर ओइबा कांदा फोनिंगाय नपनिंगाय इजी फिक्स की फॉर्म अमा फंगमे
ꯃꯗꯨꯗ ꯃꯥꯅ ꯇꯧꯐꯝ ꯈꯪꯗꯗꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯏ ꯃꯅꯥꯎꯅꯨꯄꯤꯕꯨꯁꯨ ꯁꯥꯎꯔꯝꯃꯤ ꯀꯥꯟꯅꯗꯕ ꯃꯆꯤ ꯑꯣꯏꯅ ꯍꯥꯞꯄꯦ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯠꯇ ꯍꯥꯞꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯕꯨꯁꯨ ꯃꯥꯅ ꯁꯥꯎꯗꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯑꯝꯃꯤ ꯃꯥꯅ ꯇꯧꯐꯝ ꯈꯪꯗꯗꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯀꯟꯕ ꯉꯝꯃꯔꯣꯏ ꯈꯟꯗꯅ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯋꯥꯅ ꯃꯐꯝꯗꯨꯗ ꯀꯞꯆꯔꯝꯃꯤ ꯃꯗꯨꯗ ꯅꯠꯇꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯀꯟ ꯑꯃꯗꯒꯤ ꯀꯟꯅ ꯈꯣꯡꯗꯨꯅ ꯃꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯆꯣꯠꯂꯣ ꯅꯪ ꯁꯣꯏꯗꯅ ꯅꯪ ꯃꯈꯥꯗ ꯀꯨꯝꯃꯣ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯃꯥꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯥꯎꯗꯨꯅ ꯈꯣꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯅꯥꯎꯅꯨꯄꯤꯗꯨ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯃꯃꯥꯗꯨꯅ ꯂꯥꯛꯑꯒ ꯀꯟꯕꯤꯈꯤꯕ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯃꯉꯣꯟꯗ ꯅꯅꯥꯎꯅꯨꯄꯤꯁꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯧꯕꯗꯨꯅ ꯅꯪꯅ ꯁꯣꯏꯍꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯨꯗꯛꯇ ꯃꯥ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯝꯃꯤ ꯃꯥꯅ ꯀꯟꯅ ꯀꯞꯄꯛꯄꯗꯨꯗ ꯅꯠꯇꯨꯁꯨ ꯈꯣꯡꯕ ꯂꯦꯞꯈ꯭ꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯗꯒꯤ ꯅꯠ ꯑꯁꯤ ꯑꯃꯨꯛ ꯈꯣꯡꯂꯛꯑꯦ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯁꯨꯃꯥꯏꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯀꯔꯤ ꯇꯧꯗꯧꯕꯅꯣ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯂꯩꯕ ꯎ ꯑꯃ ꯃꯥꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯅꯣꯝꯗꯨꯅ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯐꯨꯛꯇꯠꯂꯝꯃꯤ ꯑꯗꯨꯒ ꯎꯗꯨꯕꯨ ꯑꯗꯨꯗꯨꯅ ꯅꯨꯡꯗꯨ ꯍꯌꯦꯡ ꯃꯈꯥꯗ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯗꯨꯗ ꯌꯨꯡꯉꯤꯕ ꯎꯌꯨꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯗꯨꯗ ꯉꯁꯥꯏ ꯍꯨꯏ ꯑꯗꯨꯅ ꯃꯈꯣꯡꯗꯨꯗ ꯆꯤꯛꯈꯤꯕꯗꯨ ꯃꯥ ꯃꯗꯨꯗ ꯌꯥꯝꯅ ꯅꯥꯔꯝꯃꯤ ꯑꯗꯨꯒ ꯏꯁꯨ ꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯕꯗꯤ ꯅꯥꯕꯗꯨ ꯍꯦꯟꯖꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯥꯔꯁ ꯑꯦꯗꯀꯤ ꯕꯣꯛꯁ ꯑꯃ ꯍꯪꯉꯝꯃꯤ ꯐꯥꯔꯁ ꯑꯦꯗꯀꯤ ꯕꯣꯛꯁꯇꯨꯗꯁꯨ ꯁꯨꯞꯅꯒꯤ ꯕꯦꯟꯗꯦꯖ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯕꯦꯟꯗꯦꯖꯇꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨꯕꯨ ꯀꯟꯅ ꯌꯦꯠꯁꯜꯂꯝꯃꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯩꯀꯪꯗ ꯂꯥꯛꯄꯗꯨꯗ ꯃꯥꯅ ꯀꯥꯔꯗꯒꯤ ꯁꯤꯂꯤꯟꯗꯔ ꯑꯍꯟꯕ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯤꯂꯤꯟꯗꯔ ꯇꯪꯈꯥꯏ ꯌꯥꯎꯕꯗꯨ ꯂꯩꯍꯧꯕꯗꯨꯅꯦ ꯑꯇꯣꯞꯄ ꯁꯤꯂꯤꯟꯗꯔ ꯇꯪꯈꯥꯏ ꯌꯥꯎꯕ ꯑꯃꯅꯦ ꯃꯥꯅ ꯃꯗꯨꯗ ꯄꯨꯅꯤꯡꯉꯥꯏ ꯃꯗꯨ ꯁꯪꯇꯣꯛꯑꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯅ ꯁꯤꯂꯤꯟꯗꯔ ꯑꯃꯗꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯀꯣꯛ ꯁ꯭ꯀ꯭ꯔꯨꯗꯨꯅ ꯅꯨꯡꯗꯨꯗ ꯌꯩꯁꯜꯂꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯁꯤꯂꯤꯟꯗꯔ ꯑꯅꯤꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯐꯨꯛꯈꯤꯕ ꯎꯌꯨꯡ ꯑꯁꯥꯡꯕꯗꯨꯒ ꯄꯨꯔꯒ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯝꯅ ꯃꯗꯨꯗꯁꯨ ꯂꯦꯞꯇꯨꯅ ꯃꯥꯅ ꯀꯟꯅ ꯑꯃꯨꯛ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯃꯈꯥꯗ ꯀꯨꯝꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯥꯔꯒꯤ ꯇꯦꯡꯀꯤꯗꯨꯗꯒꯤ ꯖꯦꯛꯇꯨ ꯐꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯩ ꯑꯁꯥꯡꯕ ꯎꯌꯨꯡꯒꯨꯝꯕ ꯑꯃꯗꯤ ꯑꯩꯅ ꯐꯨꯛꯑꯒ ꯄꯣꯔꯛꯑꯦ ꯁꯤꯁꯤꯅ ꯅꯨꯡꯗꯣ ꯍꯥꯡꯇꯣꯛꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯃꯥ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯆꯩ ꯎꯌꯨꯡꯗꯨ ꯅꯨꯡ ꯑꯃꯒꯤ ꯃꯈꯥꯗ ꯏꯟꯁꯤꯟꯗꯨꯅ ꯃꯥꯅ ꯑꯆꯧꯕ ꯅꯨꯡ ꯑꯗꯨꯕꯨ ꯐꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗꯨꯒ ꯀꯟꯅ ꯂꯥꯎꯔꯒ ꯐꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯛꯑꯦ ꯅꯪꯁꯨ ꯊꯣꯛꯅꯅꯕ ꯂꯤꯠꯅꯕ ꯍꯣꯠꯅꯔꯛꯑꯣ ꯑꯩꯁꯨ ꯀꯟꯅ ꯍꯥꯡꯀꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯅꯨꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯆꯩꯗꯨꯅ ꯇꯧꯔꯒ ꯃꯥ ꯏꯟꯈꯠꯄ ꯉꯝꯃꯝꯗꯦ ꯃꯅꯥꯎꯅꯨꯄꯤꯗ ꯃꯗꯨꯗꯒꯤ ꯂꯤꯊꯣꯛꯄ ꯉꯝꯂꯝꯗ꯭ꯔꯦ ꯃꯗꯨꯗ ꯀꯟꯅ ꯂꯥꯎꯕꯗꯨꯗ ꯄ꯭ꯔꯦꯁꯔꯗꯨ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯑꯣꯛꯁꯤꯖꯦꯟꯗꯣ ꯇꯪꯈꯥꯏ ꯈꯛꯇꯅꯤꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯕ ꯈꯣꯠꯄꯗꯨꯅ ꯑꯣꯛꯁꯤꯖꯦꯟꯗꯣ ꯌꯥꯝꯅ ꯆꯪꯕꯅ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯂꯣꯏꯗꯣꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯅꯪ ꯑꯗꯨꯝ ꯇꯧ ꯑꯃꯨꯛꯁꯨ ꯇꯧ ꯉꯝꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯀꯔꯤꯝꯇ ꯃꯆꯤ ꯂꯦꯡꯕ ꯉꯝꯂꯝꯗ꯭ꯔꯦ ꯃꯗꯨꯗ ꯃꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯗꯨ ꯌꯥꯎꯔꯛꯇꯕꯗꯒꯤ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯁꯤꯂꯤꯟꯗꯔ ꯑꯃ 50% ꯌꯥꯎꯕꯗꯣ ꯆꯦꯟꯖ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯖ ꯇꯧꯅꯕ ꯃꯥꯅ ꯃꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥই ꯃꯈꯥꯗ ꯇꯥꯁꯟꯈꯤꯕꯗꯨꯗ ꯚꯦꯜꯚꯦꯠꯇꯣ ꯂꯣꯏꯅ ꯀꯥꯏꯔꯝꯃꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯛꯁꯤꯖꯦꯟꯗꯣ ꯐ꯭ꯔꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯦ ꯃꯗꯨꯗ ꯃꯥꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯈꯔ ꯊꯨꯅ ꯇꯧꯔꯛꯑꯣ ꯑꯣꯛꯁꯤꯖꯦꯟ ꯂꯣꯏꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯃꯆꯦꯅ ꯍꯥꯏꯔꯛꯑꯦ ꯉꯁꯥꯏ ꯅꯨꯡꯗꯣ ꯁꯨꯖꯟꯈꯤꯕꯅꯤ ꯃꯗꯨꯗ ꯚꯦꯜꯚꯦꯠ ꯇꯠꯂꯝꯃꯦ ꯃꯁꯤ ꯊꯕꯛ ꯇꯧꯗ꯭ꯔꯦꯅ ꯍꯥꯏ ꯃꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯄꯨꯔꯥ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯃꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯥ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯍꯤꯡꯉꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯈꯤꯅꯤ ꯍꯥꯏꯅ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯑꯦ ꯃꯤꯅꯤꯠ 4-5ꯗꯤ ꯆꯠꯈꯤꯅꯤ ꯍꯥꯏꯔꯛꯑꯦ ꯃꯗꯨꯗ ꯃꯅꯥꯎꯄꯤꯗꯨꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯂꯥꯛꯑꯣ ꯆꯩꯗꯣ ꯅꯨꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯒ ꯃꯗꯨ ꯍꯥꯡꯀꯠꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯁ ꯆꯥꯟꯁ ꯑꯣꯏꯗꯣꯔꯤꯕꯅꯤ ꯗꯨꯋꯥꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯀꯤꯒꯟꯗꯕ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯤꯕ ꯈꯔꯁꯨ ꯐꯥꯎꯔꯛꯑꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯦꯗꯨꯅ ꯃꯥꯒꯤ ꯆꯩ ꯑꯗꯨꯕꯨ ꯅꯨꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯥꯗ ꯏꯟꯁꯤꯟꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯕꯨ ꯐꯛꯀꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯅꯨꯡꯗꯨ ꯐꯛꯀꯠꯅꯕ ꯍꯣꯠꯅꯕꯗ ꯆꯩꯗꯨ ꯃꯌꯥꯏꯗ ꯇꯦꯛꯇꯨꯅ ꯑꯅꯤ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯁ ꯆꯥꯟꯁꯇꯨꯁꯨ ꯇꯦꯛꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯗ ꯃꯆꯦꯗꯨ ꯀꯔꯤꯝꯇ ꯋꯥꯈꯜ ꯊꯣꯛꯇꯕꯤꯗ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯕ ꯂꯦꯞꯐꯝꯗꯦ ꯃꯥꯅ ꯁꯦꯀꯦꯟ ꯑꯣꯞꯁꯟꯒꯤ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭राꯏꯚꯤꯡ ꯁꯨꯠ ꯑꯗꯨꯗ ꯄ꯭ꯔꯦꯁꯔ ꯕꯦꯒ ꯑꯃ ꯌꯥꯎꯏ ꯃꯗꯨꯒꯤ ꯄ꯭ꯔꯦꯁꯔ ꯕꯦꯒ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯍꯥꯟꯖꯤꯜꯂꯒꯗꯤ ꯄ꯭ꯔꯦꯁꯔ ꯍꯥꯜꯂꯒꯗꯤ ꯃꯗꯨ ꯀꯥꯝꯈꯠꯂꯛꯇꯣꯔꯤꯕꯅꯤ ꯃꯗꯨ ꯀꯥꯝꯈꯠꯂꯛꯄꯗ ꯅꯨꯡ ꯑꯗꯨꯁꯨ ꯀꯥꯝꯈꯠꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯗꯨ ꯈꯟꯕꯗꯒꯤ ꯃꯆꯦꯗꯨꯗ ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯆꯦꯗꯨꯅ ꯄ꯭ꯔꯦꯁꯔ ꯕꯦꯒꯇꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯗꯨꯒꯤ ꯑꯍꯣꯕ ꯀꯥꯔꯛ ꯑꯗꯨꯗ ꯏꯟꯁꯤꯜꯂꯒ ꯑꯗꯨꯗ ꯁꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯑꯌꯥꯎꯕ ꯈꯔ ꯂꯦꯝꯍꯧꯕ 10%ꯗꯣ ꯃꯗꯨꯗ ꯍꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯕꯦꯒ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯤꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗ ꯂꯦꯝꯍꯧꯔꯤꯕ 10% ꯑꯣꯛꯁꯤꯖꯦꯟꯗꯨꯁꯨ ꯐ꯭ꯔꯤꯗ ꯏꯁꯤꯡ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ
ꯑꯗꯨꯗ ꯃꯆꯦꯗꯨꯅ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯑꯣꯞꯁꯟ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯂꯥꯁ ꯑꯣꯏꯅ ꯑꯩ ꯃꯊꯛꯇ ꯑꯦꯁꯤꯌꯟ ꯃꯦꯊꯠ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯕ ꯆꯠꯂꯒ ꯃꯊꯛꯇ ꯍꯦꯜꯞ ꯐꯪꯅꯕ ꯅꯤꯔꯨꯒꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯅꯪꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯅ ꯁꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯄꯣꯁꯤꯕꯜ ꯑꯣꯏ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ ꯐ꯭ꯔꯤ ꯑꯦꯁꯟ ꯃꯦꯊꯠꯇꯣ ꯑꯅꯤꯔꯛ ꯁꯤꯖꯤꯟꯅꯔꯕꯅꯤ ꯑꯍꯨꯝꯂꯛ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯪꯁꯨ ꯍꯤꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ 15% ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯔꯤ ꯅꯪꯒꯤꯗꯣ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯅꯥꯛꯇ ꯂꯩꯌꯣ ꯑꯗꯨꯒ ꯅꯪꯒꯤꯗꯣ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯄꯨꯗꯨꯅ ꯅꯪ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯗꯤ ꯍꯤꯡꯍꯧꯒꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯥꯡꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯂꯦꯡꯒꯣꯟꯅꯗꯨꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯀꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯟꯖꯔꯝꯃꯤ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯏꯕꯥꯅꯤ ꯑꯃꯅ ꯑꯃꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗ ꯀꯟꯕ ꯉꯝꯗꯕꯤꯗ ꯑꯁꯨꯝꯅ ꯂꯩꯕꯁꯤꯗꯤ ꯄꯣꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯗꯧꯕꯅꯣ ꯍꯥꯏꯗꯅ ꯃꯊꯋꯥꯏ ꯌꯥꯝꯅ ꯁꯣꯛꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯃꯆꯦꯒꯤ ꯑꯣꯛꯁꯤꯖꯦꯟꯗꯣ 0% ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯦꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯪ ꯃꯁꯤ ꯎꯞꯇꯨꯅ ꯃꯊꯛꯇ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯒ ꯅꯪ ꯍꯤꯡꯍꯧꯅꯕꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤꯗꯃꯛꯇ ꯀꯔꯤ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯖꯔꯛꯄꯅꯤ ꯃꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯃꯅꯥꯎꯅꯨꯄꯤꯗꯨ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯒ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯃꯥꯅ ꯁꯣꯔ ꯁꯥꯡꯅ ꯁꯤꯡꯖꯤꯜꯂꯒ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯑꯣꯛꯁꯤꯖꯦꯟꯗꯣ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯛꯁꯇꯣ ꯎꯞꯄꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯁꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯅ ꯃꯊꯛꯇ ꯃꯁꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯛꯇ ꯂꯦꯞꯇꯕꯤꯗ ꯃꯥꯅ ꯑꯃꯨꯛ ꯃꯊꯛꯂꯣꯝꯗ ꯏꯔꯣꯏꯈꯠꯂꯛꯇꯨꯅ ꯂꯩꯀꯪꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯃꯊꯛ ꯌꯧꯔꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟꯗꯒꯤ ꯏꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯐ꯭ꯔꯤ ꯑꯦꯁꯟ ꯃꯦꯊꯠ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯊꯛ ꯍꯦꯛ ꯌꯧꯕꯗꯒꯤ ꯍꯦꯜꯞ ꯑꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯥꯅ ꯂꯥꯎꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯍꯦꯜꯞꯀꯤꯗꯃꯛꯇ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ ꯃꯗꯨꯗ ꯅꯥꯀꯟ ꯑꯃꯗꯅ ꯅꯠꯇꯨꯁꯨ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯈꯣꯡꯂꯝꯃꯒ ꯃꯥꯁꯨ ꯈꯣꯡꯕ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯩꯃꯥꯏꯗꯨꯗ ꯇꯨꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯨꯏꯗꯨꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯖꯤ ꯐꯤꯛꯁ ꯇꯌꯥꯔ ꯄꯪꯆꯔ ꯑꯣꯏꯕꯗ ꯐꯣꯠꯅꯅꯕꯗꯨ ꯎꯔꯛꯑꯦ ꯃꯗꯨꯗꯒꯤ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯏꯖꯤ ꯐꯤꯛꯁ ꯑꯗꯨ ꯃꯥꯅ ꯂꯧꯈꯠꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏ ꯑꯗꯨꯒ ꯅꯥꯝꯃꯅ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯏꯁꯤꯡ ꯃꯈꯥꯗꯨꯗ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯏꯔꯣꯏꯗꯨꯅ ꯆꯠꯂꯝꯃꯤ ꯅꯨꯡ ꯑꯃ ꯄꯥꯏꯔꯛꯄꯗꯨꯒꯤ ꯋꯦꯠꯇꯨꯅ ꯃꯥꯏ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯃꯥ ꯌꯥꯝ ꯊꯨꯅ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯗ ꯃꯥꯅ ꯏꯖꯤ ꯐꯤꯛꯁ ꯑꯗꯨꯕꯨ ꯎꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯏꯕꯥꯅꯤꯒꯤ ꯂꯥꯁ ꯆꯥꯟꯁꯇ ꯁꯤꯁꯤꯅ ꯀꯟꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯒꯤ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯧꯔꯒ ꯃꯥꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯛꯁꯤꯖꯦꯟꯗꯣ ꯎꯞꯄꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯒꯤ ꯏꯖꯤ ꯐꯤꯛꯁ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁꯔ ꯕꯦꯒ ꯑꯍꯣꯕꯗꯨꯗ ꯃꯥꯅ ꯍꯩꯖꯤꯜꯂꯒ ꯃꯗꯨꯕꯨ ꯐꯣꯠꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯥꯅ ꯕꯦꯒ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟꯗꯣ ꯈꯒ ꯀꯥꯝꯗꯨꯅ ꯃꯆꯤꯟꯅ ꯈꯒ ꯀꯥꯝꯃꯒ ꯍꯥꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯀꯟꯅ ꯆꯦꯞꯄꯒ ꯂꯩꯊꯣꯔꯛꯑꯒ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯨꯡꯗꯨꯝ ꯑꯗꯨꯗꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯂꯧꯊꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯤꯡꯍꯧꯔꯦ ꯍꯥꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕ ꯇꯣꯛꯂꯒꯦꯒꯗꯤ ꯈꯟꯒꯅꯨ ꯍꯧꯖꯤक ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯖꯗ꯭ꯔꯤ ꯍꯧꯖꯤꯛ ꯏꯔꯥ ꯑꯃꯗꯤ ꯗꯨꯋꯥ ꯑꯁꯤ ꯅꯪꯅ ꯍꯔꯥꯎꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯨꯕꯨ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯏꯔꯣꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦꯗꯨꯗꯤ ꯑꯍꯨꯝꯂꯛ ꯁꯨꯝꯅ ꯃꯥꯅ ꯐ꯭ꯔꯤ ꯑꯦꯁꯟ ꯃꯦꯊꯠ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯔꯛ ꯑꯗꯨꯗ ꯃꯆꯦꯗꯣ ꯋꯥꯟꯊꯔꯛꯏ ꯃꯥ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯇ꯭ꯔꯦ ꯁꯤ ꯏꯁꯤꯡ ꯃꯈꯥꯗ ꯑꯣꯏꯅ ꯇꯥꯒꯦ ꯇꯧꯒꯗꯣꯔꯦ ꯀꯨꯝꯊꯔꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ ꯐ꯭ꯔꯤ ꯑꯦꯁꯟ ꯃꯦꯊꯠ ꯁꯤꯖꯤꯟꯅꯕꯗꯗꯤ ꯑꯁꯨꯝꯅꯁꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤꯝꯇ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯄꯨꯡꯈꯥꯏꯃꯨꯛ ꯔꯦꯁ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯀꯃꯥꯏꯅ ꯔꯦꯁ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯦꯗꯨꯕꯨ ꯉꯁꯥꯏ ꯃꯈꯣꯏꯅꯤꯅ ꯑꯍꯥꯟꯕ ꯀꯨꯝꯃꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯆꯦꯗ ꯎꯠꯈꯤꯕ ꯃꯃꯥ ꯃꯣꯏꯅꯤꯅ ꯑꯍꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯃꯃꯤꯡꯒ ꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯃꯆꯦꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯏꯁꯤꯡ ꯃꯊꯛꯇꯒꯤꯗꯤ ꯐꯤꯠ 50 ꯍꯦꯟꯅ ꯂꯨꯔꯤꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯃꯆꯦꯗꯨꯒꯤ ꯃꯃꯥꯏꯗꯣ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯃꯌꯥꯗꯨꯗꯒꯤ ꯂꯣꯏꯅ ꯏ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕꯁꯨ ꯌꯥꯝꯅ ꯋꯥꯁꯤꯜꯂꯛꯑꯦ ꯃꯐꯝꯗꯨꯗꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯌꯥꯝꯅ ꯋꯥꯠꯄꯅꯤꯅ ꯑꯗꯨꯗ ꯃꯆꯦꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯩ ꯁꯤꯗ ꯊꯥꯗꯣꯛꯑꯣ ꯑꯦꯠꯂꯤꯁ ꯅꯪꯗꯤ ꯍꯤꯡꯍꯧꯅꯕ ꯅꯪ ꯃꯊꯛꯁꯤꯗꯒꯤ ꯆꯠꯂꯣ ꯃꯊꯛꯇ ꯀꯥꯈꯠꯂꯣꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯤꯆꯨꯋꯦꯁꯟꯁꯦ ꯉꯁꯥꯏꯒꯤꯗꯨꯒꯤ ꯑꯃꯨꯛ ꯎꯜꯇꯥ ꯑꯣꯟꯅꯔꯛꯑꯦ ꯉꯁꯥꯏꯅ ꯃꯅꯥꯎꯅꯨꯄꯤꯁꯦ ꯑꯃꯨꯛ ꯀꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯃꯆꯦꯁꯦ ꯑꯃꯨꯛ ꯀꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯁꯤꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯉꯁꯥꯏ ꯃꯈꯥꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯒꯤ ꯚꯦꯜꯚꯦꯠ ꯇꯦꯛꯈꯤꯕ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯑꯣꯛꯁꯤꯖꯦꯟꯗꯣ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯒꯗꯤ ꯃꯗꯨ ꯑꯣꯛꯁꯤꯖꯦꯟꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯏꯌꯦꯅ ꯃꯥꯅ ꯃꯆꯦꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤ ꯃꯥ ꯄ꯭ꯔꯦꯖꯦꯟ ꯑꯣꯐ ꯃꯥꯏꯟ ꯌꯥꯝꯅ ꯂꯩ
ꯑꯗꯨꯒ ꯗꯨꯋꯥꯅ ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯄꯕꯞ ꯆꯠꯂꯒ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯑꯗꯨꯕꯨ ꯄꯨꯈꯠꯂꯒ ꯃꯅꯥꯛꯇꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯆꯦꯗꯣ ꯑꯣꯛꯁꯤꯖꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯥ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯝꯂꯦ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯝꯃꯤ ꯃꯈꯥꯗ ꯌꯥꯝ ꯊꯨꯅ ꯀꯨꯝꯃꯒ ꯁꯤꯂꯤꯟꯗꯔ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯦꯗꯨꯅ ꯃꯥꯒꯤ ꯀꯟꯗꯤꯁꯟꯗꯣ ꯌꯥꯝꯅ ꯁꯣꯛꯂꯒꯁꯨ ꯃꯅꯥꯎꯅꯨꯄꯤꯅ ꯉꯥꯡꯕꯗꯣ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯕꯞ ꯆꯠꯇꯨꯅ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯗꯨ ꯃꯈꯥꯗ ꯄꯨꯊꯔꯒ ꯅꯨꯡ ꯑꯆꯧꯕꯗꯨꯗ ꯁꯨꯖꯟꯗꯨꯅ ꯑꯣꯛꯁꯤꯖꯦꯟꯗꯣ ꯊꯨꯒꯥꯏꯔꯝꯃꯤ ꯑꯣꯛꯁꯤꯖꯦꯟꯗꯣ ꯊꯨꯒꯥꯏꯕꯗ ꯏꯁꯤꯡꯗꯨꯗ ꯑꯣꯛꯁꯤꯖꯦꯟꯗꯣ ꯂꯣꯏꯅ ꯕꯕꯜꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟꯗꯣ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯅꯨꯡ ꯃꯔꯛꯀꯤ ꯈꯔ ꯁ꯭ꯄꯦꯁ ꯑꯍꯥꯡꯕꯗꯨꯗ ꯑꯣꯛꯁꯤꯖꯦꯟꯗꯣ ꯂꯥꯛꯑꯦ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯑꯣꯛꯁꯤꯖꯦꯟꯗꯣ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯃꯆꯦꯗꯣ ꯃꯅꯥꯇꯣꯟꯗꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯥ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤ ꯗꯨꯋꯥꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯊꯛꯂꯣꯝꯗ ꯏꯔꯣꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯐꯕ ꯇꯧꯗꯨꯅ ꯃꯆꯦꯗꯨꯕꯨ ꯃꯊꯛꯇ ꯄꯨꯈꯠꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯨꯋꯥꯅ ꯃꯆꯦꯗꯨꯕꯨ ꯄꯝꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯃꯩ ꯑꯗꯨ ꯆꯥꯛꯂꯝꯃꯤ ꯑꯗꯨꯗ ꯈꯪꯍꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯃꯗꯨꯗ ꯗꯨꯋꯥꯅ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯦ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯒꯤ ꯂꯥꯏꯠ ꯈꯥꯝꯃꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯁꯤꯟꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯆꯦꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯤꯡꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯕ꯭ꯔꯦꯀꯤꯡ ꯁꯔꯐꯦꯁ ꯊꯣꯟꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯊꯦꯡꯛ ꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ